Delhi gi Nizamuddin West laiba Tablighi Jamaat chaliba thasigi tara hundoidagi tara manga phawa pangthokhiba laina-laichat ka mari leinaba mifamda saruk yakhiba singi manungda tamthiraba laina-laichat asina mioi tara siankhre aduga chahumna hospital da laikanakhre hai thauram aduda India manung amasung mapandagi lakpa mioi kya saruk yakhi punna mioi lising anirom saruk yakhiba thauram ado yaurubani haiba mioi tara laikhidre aduga kayana hospital da pukhattuna laikanakhre Manipur lengang na thokpa serol amada thauram aduda Manipur gi oina mioi kunthama pan saruk yaramba yai haibagi thajaba lei makhoi gi manungda ayambade houjik Manipur gi mapanda leiri lengang na thauram aduda saruk yabani haiba mioi 13 masak khangdokpaga loinana mioi ahum test tawnaba thaurang paikhakhre hairi aduga atopa mioi 13 na makha tana test tawnana ba khongul liri hairi Nakalama Romda Manipur gi Chief Minister N Biren Singhana Tablighi Jamaat sinba Delhi gi Nizamuddin West pangthokpa thauram da saruk yarba mioi singna masana khangna songthoraktuna laina asigi changyeng tawgadabani hai helpline number 1800-345-3818 hariba number asida contact tawrpa yagan malem gi oina kiningai oraba laichat ado sandokpa thingnabagi damak isa na khangna songthoraktuna changyeng asi tawsi hai Laichat asina malem gi oina mioi lising kunthani pan ga sukna nipu manga siankhre aduga mioi lakh nipan ga lising ahum pa chamnga nipu tarena laina asina na halle India gi oina ngasi phawbuda laina asina mioi kunthani thoi siankhre aduga mioi lising amaga chani yankhai ma thoina laina asina sokhankhre laina ase layeng naba hidak na tranga ngak thok naba hidak leitabana maram oiraga hen section bagi tangai phadaba lei haiki Nizamuddin gi bifamado simkhiba singi mathakta FIR ama loukhalagani haina Delhi gi health minister na phongdokre mioi tara laikhidraba matung makha tana changyeng tawbuda mioi kya laina asina positive oiramba thengnare thoudok matungda mathol taruk wangba building ado mi sanghandabaga loinana thauram adu da saruk yakhiba mioi sya kaya laina adona soalamba yai haibagi chingnaba leire Muslim singi oiba sahi khudingi pangthokpa mifam aduda Indonesia amasung Malaysia na singba leibak singdagi mioi kya su saruk yakhi hai aduga atopa paw amana BSF post ki gate ta bomb gi lang amuk su thaklam le haiba pawdam mase mayamda muk pathoktuna tahanjage Thoubal Police Station ni manung chanba wangjing tekcham laikai da leiba chamaga 12 suba BSF ki e koi gi CI post ta ngarang masak khangdaba singna bom gi lang amuk su thaklam le ningsingbe ai tha si kuni thoi gi numidang pung 3:15 rom taba matamda hairiba BSF ki post asimaki nongpoklom thangba santri post manakta IED ma pokhai handuna attack tawkhibani attack du da chenabani haiba mioi ahum Thoubal Police na phagat khiba leikrabani Thoudok thokam dagi paw gi matungina bom ado BSF post adogi main gate tagi nongpoklom da meter kullom lapa wangjing tekcham laikai dagi hairok taba lambi gi hek nakan da thamlambani lambi da shanaba lakpa laikai adogi nupa macha ahum na thengnarakpani hairi makhoina bom ado thengnaba matamda angang ba signal ama ngalaga leiramni hairi angang sing aduna gate ta santri taba BSF personnel sing da paw piraba matung Thoubal Police ta amuk paw pikhi Kudakta Thoubal District ki Police ki Additional SP Shanjit Sharma amasung Thoubal Commando gi OC Inspector N Sadanandana lusingba police team ama laklaga mafam adu koisinduna thambaga loinana achat awok tawba thingduna thamki paw se report tawba matam phawbudi Imphal dagi bomb disposal squad lakpa ngai ki hai panba yabadi ngasi gi asi tharga hairiba BSF post asida masak khangdaba singna bomb na landaba se mari rak sure hairi aroi bada pawbilai news reader gi video bi yengbi khuding po thagachari